Pauche de Jumpum Oipa Maroiba Pau Karab de Toukhre MP MLA Sing chennaba criminal case singi PIL High Court Thamlakpa material sing February Marida khnnagadouri Leibak asigi former amasung sitting MP MLA sing chennaba criminal case singi investigation amasung trial gi thabak sing maram chadana thintare aiduna petitioner Ashwin Kumar of Deo amasung Kambuno Supreme Court of India da phal tawrakiba civil writ petition amagi warul High Court of Manipur na public interest litigation PIL oina register tawthan lokatpa case ki sadharaktiba warul da High Court da council sing thamnarakiba material sing khnnagadouri Supreme Court na pirakiba direction sing dagi PIL asi High Court of Manipur na state asigi su former amasung sitting MP MLA sing ki mathakta police amadi atopa law enforcing agency sing ki manung chaliba Central Bureau of Investigation CBI amadi National Investigation Agency NIA na sing bana lokatba criminal case sing ki mathangda su moto da register tawtun lokatpane PIL asigi number 38 of 2020 ne atopa pau amadana Vietnamese migrant kuntraga papan hatkiba mioi mari matam sangba jail gi serak pikre Vietnamese migrant kuntraga mapan hatbada chenaba mioi mari matam sangna jail da leibagi serak pikre Vietnamese migrant sing adu komza dising ani taraga mapanda Essex County da refrigerated lorry amada siramba thengna khibane Sinhua News Agency ki report na hai London da leiba Old Bailey Court da irai nomita ringleader ani da khwaiti matam sangna jail da leibagi serak pikhe Irish Road Fried business amagi mapu oiba masagi sahi ni fuga matoi churaba Ronan hakta sahi kulomdoi jail da leibagi serak pikhe Mamang dam hak mioi kuntraga mapan sian kiba adu loan jada mong da mioi sing adu UK da pusinanaba lautuni kibagi maran leire abasi yarake lautuna adu da yaukiba hakki associate ama oiriba masagi sahi ni fuga humdoi churaba Romanian truck mechanic Ziogi Nikada Korna Sahi Kunga Tarit ki jail ki tam pekhe Marksu manslaughter amasung mi smuggling ki maral yasake Nikana migrants sing adu Belgium dagi UK da pubagi sindok sin tawbada mateng pangkhe manslaughter amasung mi smuggling tawkibaki maral jajakhiba masagi sahi kunga mari soraba truck driver Amon Harrison da sahi taragani pan jail da lebagi jarak pekhe Magna mainland Europe dagi truck adu lauraba matung container adu thawkibane anisuba truck driver oriba masagi sahi kunga taruk choraba Coris Robinson da sahi taraga humdoiga thamari jail da lebagi jarak pekhe Robinson Northern Ireland dagine jarak sing adu lauthok laduna justice Sweeney victim sing adu oxygen watpa madi masa hena chabadagi yamna tappa amasu wana seki aike atopa yamna nuaitaba pau amadana Lambigi accident sahi Nouriba Angang ama yaona mioi mari asoka pan nangkre Guwahati ki banung chanba latasil saria lida ngasi thokiba road accident amada masagi sahi taru khakta makai ba Angang ama yaona mioi mari asoka pan nangkre haire ngasi thokiba accident adu pickup van ama private car amasung city bus amukta da thingjinna badagi thokibane maikai ahumdaki lakiba gari sing adu saria ligi traffic point amada control ngamhokta badagi thomjinna khibane Sankara abdana purak pickup van aduna speed ka hena kanna thorok padagi ngasi ki lebak tiba thokdok adu thokibani aina thokdok adubo hakting na howa music na phongdok narakle thokdok adu da nakal da leramba private property kharaso amanga da thoke accident ki thokdok adu da maru ena chenariba pickup van ki driver amade city bus ki driver mafam adu da kina thoktuna chenkre Latasir police station ki traffic France na laibak thiba accident adu ki matang da thijanbagi thabak chathaba aukibaga loinana thawdok adu da chinarba van driver sing phana na bakonare thawdok adu da city bus adu da tongdun lakiba masagi sahi taru khaktang hariba angang ama yauna mioi mari asoka pan nangkibane Housing Pawagi on the accident adu da misimina thokpagi pau laitri aina Latasil police ki makok thongba officer amana phangdorakle Assam ki tongan pampapong gaya gari speed kan na thawbadagi accident thokpagi sang yamna wange hiram masigi matang da traffic police na Ahanba midyang sang na pamari leina ba lotion sing da khangan khre aire warning leina nabhalni chakot pasing da lambi da protest Toukhre Skaramlin critic nabhalni bo jail da thambajaning da latuna Russia sin thungna lambi da protest sa thagibaga loinana thangjanobit supporters sing na mahakpo thadokna demand Toukhre Authorities sing na protesting adu illegal oi amasung thogai gani aina lauthok palai khrabane military grade ke nerve agent amaga loinana haukiba Augusta poisoning tawkraba matung
Mamangi sayulda Moscow da thungkibada phajinkiba Navalny na mahakpo saugotpasingda protest tawnaba appeal tawkhi mahak Germany da treatment tawkhibane Maragasida Manipur Leingakna school gi oja Loubada Thang-Tagisu Yaohanbiyu Chahi za kaya iramdam Manipur pu ngaglakiba lamdam asigi puwari semlakiba aikhogi chaukthoksaningai oiriba matik magunda apal naidraba Thang-Ta hariba mahi kanglon asibo yokhannabagi pandamda hojik paliba Leingakki oja Loubada Thang-Tagisu yaubinaba yelau inat gi hwel lalong sindam sang jaihul uripokna thokpa cherol amada phangdorakle cherol asida ijati asigi mangtharklaba lamcha chajat thaugalon thaksi khasi jumbalon amadi nisana thumatkraba tungi jumberel kyabu afaba tinjan kajingdaba masa mau phaba lamcha chajat phajaba afaba kuna ema semgolakpada yamna maruk oiba thodang lauriba Thang-Ta gi mahi kanglon sing asibo jokhatnabagi dabakta Manipur Leingakna laukalakliba oja lobigi khongthang asida Thang-Ta mahi kanglon asigi oja singju lobiyu haire oja lobigi khongthang asigi mari leinana kanglei indigenous Martian Arts and Cultural Society ki marksna sanchilapa khongjang khodemakta jaihul sindam sangna saruk yagani haire Yumda Yokpa Yen singda Bird Flu Naramba Thengnare Gujarat ki manung chanba Gir Somnath district ki Desala village da Yumda Yokpa Yen khara Bird Flu Naramba Thengnare ainangasi State Animal Husbandry Department ki official amana phangdorakle Dolasa village da Yumda Yokpa Yen khara sirambadagi asiba yen sing adugi sample lawdana test tawrubada positive oiramkibane Gujarat lamnaki useksing da Bird Flu nabaki thok kallingai da thokhe adummonamak Yumda Yokpa cha useksing da Bird Flu haragasu khangdariba avian influenza halapasi handaki asina Ahanbane aire Bird Flu positive oire aina confirm tawkraba matung akoibada leramba yen chani kun hatuna phumjinkhre makhatana Dolasa village da poultry farm toriba miyoisingda sectionaba amadi yensing adugi sample logduna test tawnaba khangalagani aina Animal Husbandry Department ki deputy director DM Parmana phangdorakle hiram asiga mari lenana district collector na sinduna hiram asiga mari lenana district collector na sinduna leiramba yensing thengnakiba mafam adudagi auraga kilometer amagi radius ta sathok sijing tawda athengba thamkhre masida natana local authority na so poultry production mafam adudagi puthokpa amade atopadagi mafam adu pusilakpadasu athengba thamkhre atopa pau amadana Railway Protection Force na Guwahati Railway Station dagi sahi Nouriba Angang mga rescue tawkhre Northeast Frontier Railways NFR ki Railway Protection Force RPF na Guwahati Railway Station dagi sahi Nouriba Angang mga rescue tawba ngamkhre haire hirambasigi mari leinana RPF ki wangangroi amana phangdorkibada irai nomit ki ayupung tarik lom tarakpada RPF Lady Constable amana sahi Nouribi nupi masa ama Guwahati Railway Station ki main gate ta matomda sanglakpa thengnake nupi constable aduna angang atuki manakta sangsinduna mahakki maramda hangduba matamda nupi masa adu mayum thadoklaga Delhi da thabak thiba janaba thorakibani haiba khangba ngamkhe nupi masa adu Arunachal Pradesh ki Pasighat tagini jum mayum gi miyoi amadi mari mata amata khangalamdana mahak chelakibini aire nupi constable aduna nupi masa adubo RPF office ta puraklaba matung mahakna purakliba bag adu check taw matamda Aadhaar card school identity card mobile ama bank passbook ani phirol khara amadi sel oina lupa lising amag samri kontra yoramba thengnake madugi matung RPF officials in hanupi masa adugi mabungda pau pihi baga loinana Guwahati gi railway side line da nupi masa adu khosinakre haire atopa thodok amada RPF officials in the railway side line Guwahati gi Thami sing loinana Guwahati railway station da thibongba ki thabak ama sathabada Guwahati railway station ki platform number 7 da sahi Nouriba angang mari kangauna leramba thengnake makoi mari adu side line Guwahati ki thami singna thijilubada makoi mari mak mayumda ki thabak thina bagi damak Guwahati da train tungduna lakibani aiba khangba ngamkhre makoi mari adu ki manungda ahumde Bihar ki manung chanba Begusarai dagine aduga amana state adu ki manung chanba Samshedpur district dagine aire Maragasida cyclone Ilois gi damakta sem sabada UN Africa da mateng pangle UN Office for the Coordination of Humanitarian Affairs OCSA na aikre madude office asin Africa gi khathangba lamdam gi government singbo tropical nonglei nongsit Ilois gi damakta sem sabagi thabakta mateng pangle sathiba nonglei nongsit adu jawsilapada lamdam aduda nong kanna chuhanbaga loinana samudragi emai wangkadhangani amasung mafum kaya da ising isaw thogangani haina thajanari bane weather climate abasung water gamari leinana UN gi authority oriba World Meteorological Organization WMO ki matung inna noglei noksit adu namai jinubit ki ayukta
Mosbik ki mai thangpa lamdamgi bairap manakta yorpa yai mafam adu sahi ani fadaba matangni mamangda cyclone idaina humdat khiba mafam dumakne irai numit ki numidang da thagat pa Twitter amada WMO na haike tropical cyclone Eloise matik mai kangkhalakle emasong nongyai matungda category ani gi pangal ga loinana Mejobik ki bairap manak thawgani hena broadcast tawre Akanba Nong sit nong kana chuba Samudragi emai wangkatpa amasong ising isaw thogan gane cyclone aduna emai gi saithing koktriba mafam aduda paksanna awa ana thogan bayai aina Twitter post adugi kuthangda WMO na warning tawkhe arugada content sing asigi maroiba pau khara ase pau damjariba Manipur local news YouTube channel amadi Facebook page asidagi yengbiru pupna mapathaga jari channel sena domla kanarabadi subscribe tawidribasuna subscribe tawirmo loinana like and share tawusu pawigunu pupna mapu amuka hanna thagajari